Ngasinumda wairam phongkhiba Manipuri si phongsingligi maruibi ipausing miyamna thamjagi ahanbada panam pausi ri kloksarga lut tawkiba nongmai chadi yangkhai recover tawba ngamlei khulai surrender tawbagi matam loikhre security gi akanba section thorang loinana lambi sing hangdokani top officer amaromdana Kuki MLA sing yaona Kuki Zo luchingba sing mifam pangthokre kangpokpi phawrog chatpa yarabasu Ccpur chatpadi yaroidri State Armory dagi lutawkiba nongmai singi manungda sada yangkhai recover tawba ngamlei haina Makok thongbu official amana phongdokladuna nongmai surrender tawnaba governor na thakiba matam ngasi nungthil loikiba loinana mathangi step oina lambi hangdoktuna public vehicle sing police na ngak selaga sathanbagi thabak lokhalagani haidi Makok thongbu official amana news edition sil phongdorakpada Manipura PR thamkhraba matung punna nongmai sanipan surrender tarakhiba loinana ngasi phawbada police station singdagi lut tawkiba nongmai sadi yangkhai recover tawba ngamli lut tawkiba nongmai Surrender tawnaba governor Ajay Kumar Balana pikiba matam ngasi nungtil pung marida loiri makhatana matam sangdorakani haibigi thajba lekti maramdi governor na mamangna numit 3 gi matam thakraba matung makhatana amuk matam sangdokibani makok thongba government official aduna makhatana aduna hai mathang round gi action oina nongmai recover tawnaba operation sathanaba security force ta khankhre Operation asi intelligence na pirak pa information da yumpham oiraga amadi tuan ba agency sing na pirak pa paw da yumpham oiraga akanana sathagada operation ni agency sida makok thongbu official aduna nongmai ga mari leina phongdor ko wafam da sawrana lutaw kiba nongmai lising manga ga sani rong gi manungda nongmai lising ma ga sahum go fu ga recover taw ngamle masigi mathakta unique ID number mutat banongmai lising maga sahuma masu yauri adubo hairiba nongmai sing sisu lut tawkiba nongmai oigani maram asina ngasi phawbada surrender torakpa madi recover torakpa yauna puna nongmai lising ani ga satrukti lengana amuhana phamngamle adumapu surrender torakpa natraga na fogalakpa nongmai satruk romni police ka mari lainadaba nongmai sing haina su phungdorakli amaramda senior officer lamana phungdorakpa gi matungina hausing makhata na lakhotkadaba thabaki lambi hangdokpa loinana mitaina kokina dominant tawba mafam sing da satpa yanaba madi kokina mitaina dominant tawba mafam da satpa yanaba thabok lokhatpani mitai community gi miyoi sing singi lambi da Nagaland amadi atai mafam da satpa yanaba duga kokina su valley area da satpa yanaba police squad sing na ngak sian bagi thabok lokhatpa loinana lanai gari sing sathanbagi mathakta tuan mafam sing dagi bus service su lehalagani Tasengna system asi haukiba December digi haukrabane dubo Union Home Minister Amit Shah ga mifam ama pangthokraba matung thaurang asi makhatana lokhanaba akanba miyeng sangba horakpane atopa senior officer lamana phungdorakpada miyoi kya ama airport ki damak Imphal da lakpa pami amaromda miyoi kya ama na singi lamphau tuna Dimapur amadi atai mafam singda satpa pami adubu kanglup ani ki mark sahi ani romasi satharagli ethnic violence asina maram oiduna hairibasi yadana lakibani haujikti bus service tawwa amadi lanai gari singsu security na ngak senduna amana amagi area da satnaba thabak lokolagani miyamna lokolagliba thawrang si makhatan adumak sathanabagi apamba laigani haibigi thajbale adumapu haujimaki oina nakalani makta mi paibde adumak leramba yai haiba wapam thambakli amarumdana Kuki MLA sing yaona Kuki Zo luchingba singi mifam pangthokre kangpokpi phawraga satpa yarabasu Ccpur satpadi yaroidri National Highway hangdoknaba Union Home Minister Amit Shah na thakiba matam numit nini gi mangoinana ngasi Ccpur Kuki MLA sing amadi Kuki Zo luchingba singi apunba mifam ama pangthokre Paugi likhunamagi matungina ngasi Ccpur pangthokiba mifam aduda Kuki MLA sing Kuki Zo Council KZC gi luchingba sing amadi government ki Suspension of operation su sanariba Kuki lahulup singi luchingba sing sharuk yaki hari ngasigi mifam aduda kari khanakibagi haiba sapsana khangdrabasu Union Home Minister Amit Shah na thasigi nipandagi Manipur gi lambi singda mipum kudimak maning tamna satpa free movement yahananaba security gi akanba thabak lokonaba khangan khiba duga mari lenana Kuki Zo gi maikedi gi kari thawang lokhatkani haibigi matangda khanaramba yai haina pausna makhatari Panmayabri Union Home Minister Amit Shah na National Highway yauna lambi singda apanba pidana wasatpa yahalagani haina phongdokibu wapam adubu Kuki Zo Council Indigenous Tribal Leaders Forum ITLF amadi atai Kuki Civil Society Organization singnadi kana yaning da phongdoklibani pausna makhataradana mitai gi arm group amana nongmai
Surrender tꯧgadaba nongmagi mamangna Manipurgi Governor Ajay Kumar Balaga unaduna mitai arm group singi maikadigi thamkiba wafam amadi maduda governor na pikiba adu mifamna kan yaningdaba phongdokpaga loinana madugi matung ina lambi hangdoknaba governor na directive pirakpani haiba wafam thamladuna governor ki directive adu Kuki singna yaningdaba phongdokhi Kuki Zo ki oinadi makoina taliba constitution ki makada legislature yaw union territory ama leiduna separate administration lehen bahaiba demand asi phangdriba fawba Kuki volunteer singna khulai surrender tawroi haina phongdokpa leikhrabani amaromda pausna makataraduna union home minister ki national highway hangdokna bigi wafam adu mitai misam singna group oina bus security na nga laga Kangpokpi district la laga national highway da satpada home minister ki wafam adu compromise tawba dubo mitai na Ccpur lakpadi sukya yaro heba Kuki Zo luchingba singi sapsaba phirep lei hari adomapo ngasigi mifam adu national highway hangdoklaba matung kari tawgadagi hebagi matana kupna khandanamba yai haina thajanari haina su pausta makhatari amanumna United Kuki National Army ga security force ka khuthoknakhre India lenga ka suspension of operation su taunabada yauriba Kuki militant group am oiriba United Kuki National Army UKNA ga security force ka akan mamonu khuthoknakhre hairi press ta phangba thajabi aba pawam gi matungina khuthoknabigi thawdo si Ccpur district ki manungsanba Henglep sub division ki manungsanba S Khonom amasum Kaupijang village ki marak thoki ban hari khotongna bigi thawdo dunga se yu pung tara mathoi makhairam tabadagi numit jungba matung pungkhai sitpa phawbagi marak thoki bani hairiba pungpham aduda gypsy amaga 407 truck amaga da lakpa security force ki team amana Khonom village yorakpada UKNA na nongmai amadi bomb kapsalaki ban hari madura security force ki maikaidagi su khut hanki hari adubo thawdo adur aso apan mi simina yawbagi paw hausu phawbagi oina phangdri amaromda police ki paw manadi thawdo asi Assam Rifles ki kangbuna operation sangwada United Kuki National Army UKNA ki cadre sing nongmai amadi bomb kapsalaktuna makhoi laidi heba takpani haina paw sina suhaidi amaromdana Folks ki ing tapagi paujal puba khongsat senapati fawsat naba sem saba loikri Federation of Civil Society Organization ing tapagi paujal puba khongsat ama Mars nipani gi chatkani haina lokiba ware badugi ahan ba numiki oina khongsat asi senapati de satlagani namid asi gi yuki pung nipani ki pung mapan phawgi manungda kangla gi awang thangma gate tilaga satpa horagani haina Federation of Civil Society Organization Folks ki president thinguzam manihana phongdokri ngasi chingmairongi Manipur War Cemetery manakta leiba folks ka office ta pangthokiba paumising unaba amada pangna makhata na hai Union Home Minister Amit Shah state asigi national highway yauna Manipur gi lambi sing free movement yahalagani haina khangan khibagi matungina folks na India lenga ki phire basibu thagaladuna kayam sengna thabak oina pangthorakpagi haina haiba yengani loina maikai kyadigi athingma thamlakpa madi matam khra leiraga satnaba khangalakhiba leiri aduba folks na sakadoriba khongsat asi ing tapagi paujal pu khongsani khatna bahobgi khongsat nati phere basi khongloi haba wafam thamki ahanba numiki oina khongsat asi imphal gi senapati phaw sakani amadi namel asida matam phanglagadi mau phaw yoksinanaba panam thamli masida lebak miyamna saruk yaduna sogat piu haina apel torki saruk yaningma miyoisin ayuk pung nipanagi nipan makai phawgi manungda lakpiu haina khangalakli ani subu khongsat oina more tamna satnaba panam thamli adubo lebak thibidi khongsat asida Kuki Alliance Young Kuki Village Volunteer Force na makoina taliba demand separate administration speedriba phawwa free movement yaro hen akan mogokum thamlakiba si handokpiu ing tapa hanjun hananabagi paujal pubo khongsat asi kanaguma phurup amatada khatna bahoba khongsat oina ubigano magna makha taraduna Indian Army na buffer zone haina masoi ta halibasi namkhai duna idea of Manipur gi wakhalona mangjul thaduna lebak miyamna lakpiduna khongsat asibu sarugya duna sokhotpa Manipur mo hela saina phongdorakhi Furup khudimaki tokhaiba lamlaiti aikhoi punna hingminasi satminasi habu wakhum thamkhenasu pausta makhatari Amaromdana Thadau NP Manipur amadi Maite Alliance pullaga press conference pangtokadori Thadau NP Manipur team amadi Maite Alliance anina punduna community understanding and peaceful coexistence in Manipur highway sida press conference am hayeng nungthil pung 9 minute taraga manga tabada New Delhi gi PT Uma Shankar Dixit Road Tin Murti Mark taliba Biswa Yuwa Kendra pangthoklagani hari Khongtha sina hongba khara uraba yai haina panari
Amaramdan Amit Shah Assam da lakadari numit humni gi khongset Union Home Minister Amit Shah lakliba March taraga mari da Assam da lakadari khongset asigi manungda manungsana March taraga mari da Assam da thunglabaga Assam gi Dergaon da leiba Police Academy da hingyare kani hari mathangi numit March taraga manga da North East State singi Governor madi Chief Minister singi mifam ama pangthokani tungda Guwahati da hingyare klaba matung March taraga taruk Assam gi Kothrajar da all Bodoland Student Union gi convocation saruk yagan hena paus na makatari Lushilak po na to papam MP Bimol akoy jam na governor gu unakhre Inner Manipur Parliamentary Constituency ki MP Dr. Angomsa Bimol akoy jam na ngasi Rajbhavan na satto na Governor Ajay Kumar Balag unakhre maramda Bisnupur District Milk Cooperative Union Limited Bimol gi mute kangbu manasu ngasi Governor Ajay Kumar Balagu unadri Union asida Union sin lokhaliba thabak singi matangda paudam khre Impal Rajbhavan nga sinungthi Lok Sabha gi MP Dr. Angomsa Bimol akoijam na Governor Ajay Kumar Balagu unakhibaduda maki loina bisu saryaki amaromda Rajbhavan nga si Bisnupur District Mill Cooperative Unit Limited ki mihut kangbu aduna Governor Ajay Kumar Balagu unakhibaduda Union sina lokhaliba tungan thabak thoram singi matangda paudam ga loina Sajik marang kaina phangdaba madi market pikpana maram oiduna state asida sangom pothokliba singna thengnariba awaba sing su governor da khanki governor na union sigi maikaidigi pukhalakpa wafam sing pukning changna tabi begaloina dairy farmers singna mayuknariba awaba si lehandanaba lokhat piyaba thabok lokhonaba mari lenaba singda khangalagani haibigi thajaba pikhi haidi hainasu pau sida makhata na report tawri aduga Tentang na asum na miyam na thamjaramgi haujiku inadi miyam pau su matang sa lusinjarage masu makhataba anawa update miyam puna ngamina sena channel sigi mekei degi su miyangi mafam na makhata na thamjari makhataba anawa update miyam puna ngamina si